ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯡꯈꯣꯛꯂꯥ ꯎꯇꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯪꯐꯥꯎꯅꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯛꯄ ꯑꯀꯤꯕ ꯂꯩꯇꯕ ꯑꯩꯍꯥꯛꯅꯤ꯫ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯇꯥꯅꯕ ꯑꯩ ꯁꯣ ꯍꯣꯟꯗꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈꯤ꯫ ꯇꯥꯈꯤꯕꯗꯨ ꯄꯪꯇꯥ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ 2-3ꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯇꯥꯔꯛꯈꯤꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯃꯨꯛꯇꯪ ꯇꯥꯈꯤꯕꯗꯨ ꯅꯠꯇꯅ ꯑꯅꯤꯔꯛ ꯁꯨꯔꯛꯈꯤꯗ꯭ꯔꯦ꯫ ꯈꯜꯂꯛꯈꯤ, ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯨꯕꯨ ꯄꯪꯇꯥ ꯇꯥꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯅꯥꯀꯣꯡꯕꯨ ꯏꯁꯥꯅ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯏꯁꯥꯒꯤ ꯅꯥꯀꯣꯡ ꯏꯁꯥꯅ ꯊꯥꯖꯗꯕ ꯌꯥꯔꯣꯏ꯫ ꯇꯥꯈꯤꯕꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯇꯥꯈꯤꯕ ꯅꯠꯇꯦ, ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤꯕꯅꯤ꯫ ꯇꯨꯝꯂꯕ꯭ꯔꯥ? ꯑꯩꯍꯥꯛ ꯇꯞꯊꯕ ꯉꯝꯈꯤꯗꯦ꯫ ꯃꯣꯟ ꯃꯌꯥꯗ ꯂꯩꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯈꯟꯈꯤ, ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯡꯈꯟ ꯍꯥꯏꯗꯣꯛꯂꯒ ꯇꯞꯅ ꯀꯨꯝꯊꯔꯒ ꯊꯣꯡꯅꯥꯎꯗꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯡꯂꯨꯔꯕꯗꯤ ꯃꯍꯥꯛ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯝꯕ ꯑꯗꯨꯃꯛꯇꯤ ꯇꯥꯌꯣꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯁꯪꯒꯣꯏ ꯇꯝꯅ ꯀꯥꯞꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯀꯥꯞꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯑꯃꯨꯛ ꯎꯈꯤꯗꯕ ꯌꯥꯏ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗ ꯃꯥꯕꯨ ꯎꯔꯤꯉꯩ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯍꯧꯕꯅꯤ꯫ ꯃꯁꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝ ꯈꯣꯡꯀꯥꯞ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯃꯥꯡꯒꯣꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ, ꯍꯥꯏꯕꯗꯤ ꯃꯤꯅꯤꯠ ꯀꯇꯥ ꯄꯨꯡ ꯀꯇꯥ ꯑꯅꯤꯃꯛꯅ 12ꯒꯤ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯃꯛ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯦꯞꯄ, ꯌꯥꯝꯅ ꯆꯤꯛꯄ, ꯁꯔꯣꯏ ꯉꯥꯔꯣꯏ ꯕꯨꯠ ꯕ꯭ꯔꯦꯠꯅ ꯃꯊꯤ ꯐꯣꯡꯒꯟꯕ ꯃꯇꯝꯅꯤ꯫ ꯃꯊꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯤꯒꯟꯗꯕ ꯅꯨꯄꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗ ꯃꯗꯨꯕꯨ ꯁꯣꯜꯕ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯍꯟꯕ ꯂꯩꯇꯕ ꯑꯅꯝ ꯀꯟꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯍꯤꯡꯒꯤ 12 ꯇꯥꯔꯕ ꯐꯥꯎꯕꯗꯁꯨ ꯏꯪꯊꯅ ꯇꯞꯊꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯅꯣ, ꯀꯅꯥꯅꯣ, ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯈꯪꯅꯤꯡꯈꯤ꯫ ꯃꯥꯡꯒꯣꯟꯒꯤ ꯊꯣꯡꯖꯥꯎꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯄꯤ꯫ ꯀꯥꯞꯄꯤꯕ ꯃꯐꯝꯅ ꯗꯥꯏꯔꯦꯛ ꯁꯪꯒꯣꯏꯗꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯛꯈꯤ꯫ ꯈꯣꯡꯁꯤ ꯂꯩꯕꯥꯛꯇ ꯃꯔꯥ ꯇꯥꯈ꯭ꯔꯕꯒꯨꯝ ꯊꯣꯡꯖꯤꯟ ꯀꯥꯟꯊꯣꯛꯄ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝꯈꯤ꯫ ꯃꯤꯠ ꯐꯥꯎꯕ ꯀꯨꯞꯈꯤꯗꯦ꯫ ꯎꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗꯒꯤꯅ ꯁꯪꯒꯣꯏ ꯐꯥꯎꯕꯁꯤ ꯁꯨꯞꯅꯇꯪꯒꯤ ꯐꯨꯠ 10 ꯈꯛꯇꯅꯤ ꯂꯥꯞꯂꯤꯕꯁꯤ꯫ ꯃꯁꯤꯗ ꯑꯩꯍꯥꯛꯀꯤ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗ ꯈꯨꯗꯤꯡꯃꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯗꯨꯗꯤ ꯆꯪꯈꯣꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯝꯇ ꯃꯣꯡ ꯍꯥꯗꯅ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥ ꯃꯊꯛꯇ ꯐꯝꯂꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯦꯃꯤ ꯑꯃꯗꯤ ꯁꯅꯥꯇꯣꯏ ꯍꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯇꯁꯦꯡꯅ ꯆꯨꯝꯂꯝꯃꯦ꯫ ꯏꯃꯤꯠꯁꯤꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯔꯕꯅꯤꯅ ꯏꯁꯥꯅꯁꯨ ꯌꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯅ ꯀꯥꯞꯅ ꯁꯪꯒꯣꯏ ꯇꯝꯅ ꯆꯠꯄ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯈꯣꯡꯊꯥꯡꯗꯤ ꯀꯟꯁꯤꯟꯕ ꯉꯝꯗꯦ꯫ ꯇꯞꯅ ꯆꯠꯄ ꯊꯥꯒꯤ ꯈꯣꯡꯆꯠꯀꯨꯝꯕꯅꯤ꯫ ꯃꯇꯝꯗꯣ ꯅꯣꯡ ꯍꯥꯡꯂꯝꯂꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡ 3ꯅꯤ ꯀꯣꯟꯕ ꯃꯄꯣꯝꯗꯒꯤ ꯇꯪꯈꯥꯏꯗ ꯉꯥꯏꯔꯕ ꯊꯥꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯗꯣꯟꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯠꯂꯛꯄꯗ ꯉꯥꯏꯔꯝꯂꯤ꯫ ꯑꯩꯍꯥꯛ ꯉꯛꯈꯤ, ꯇꯁꯦꯡꯅ ꯉꯛꯈꯤ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯨꯔꯇꯤꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯂꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯁꯪꯒꯣꯏ ꯍꯦꯛ ꯀꯥꯈꯠꯄꯒ ꯄꯨꯔꯥ ꯃꯃꯤ ꯁꯥꯝꯈꯤꯗꯨꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯌꯥꯝ ꯀꯤꯒꯟꯗꯕ, ꯌꯥꯝꯅ ꯆꯤꯡꯅꯒꯟꯗꯕ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯔꯤꯕ ꯃꯐꯝ ꯃꯇꯝꯁꯤꯅ ꯀꯤꯔꯣꯏ, ꯆꯤꯡꯅꯔꯣꯏ
ꯅꯤꯡꯀꯣꯛ ꯂꯥꯎꯕ ꯐꯥꯎꯔꯛꯈꯤ꯫ ꯏꯪꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯃꯥꯏꯗ ꯍꯨꯃꯥꯡ ꯀꯥꯔꯛꯈꯤ꯫ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯂꯩꯗꯨꯅ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯀꯩ ꯂꯩꯕ ꯃꯐꯝꯗ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯅꯕꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯕ ꯏꯍꯟ ꯍꯟꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯌꯥꯈꯤꯗ꯭ꯔꯦ, ꯃꯨꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯀꯔꯤ ꯈꯜꯂꯝꯒꯗꯕ ꯃꯥꯜꯂꯤ? ꯍꯥꯏꯕꯗ ꯇꯝꯕꯗ ꯂꯥꯏꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ, ꯋꯥꯈꯜ ꯊꯣꯛꯈꯤꯗꯦ꯫ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯨꯠꯅ ꯍꯟꯅ ꯁꯨꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨꯕꯨ ꯉꯥꯜꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯑꯗꯨꯃꯛ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯐꯥꯎꯔꯛꯂꯦ꯫ ꯆꯤꯟꯕꯥꯟ ꯈꯔ ꯀꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯏ, "ꯀꯤꯔꯤꯕ꯭ꯔꯣ ꯅꯨꯄꯥꯅꯕꯣ?" ꯑꯩꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯨꯡꯗ ꯐꯠ ꯂꯩꯁꯤꯜꯂꯒ ꯍꯥꯏꯈꯤ, "ꯅꯍꯥꯛ ꯀꯅꯥꯅꯣ? ꯍꯥꯏꯌꯣ, ꯅꯍꯥꯛ ꯀꯅꯥꯅꯣ?" ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯇꯨꯡꯗ ꯈꯣꯡꯐꯝ ꯑꯃ ꯍꯟꯗꯣꯛꯂꯒ ꯂꯦꯞꯄꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯌꯥꯝꯅ ꯅꯛꯅ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯈꯣꯏꯊꯨꯝꯅꯔꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯞꯊꯧ, ꯐꯤꯡꯒꯠꯀꯅꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯤ? ꯑꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯥꯟꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯩ ꯑꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯅꯈꯨꯠꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯈꯤꯕꯅꯤ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯁꯤꯟꯊꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯀꯨꯏꯔꯦ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯑꯩꯅ ꯉꯥꯏꯔꯛꯄ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯃꯄꯨ ꯃꯥꯅ ꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯇꯥꯟꯖꯥꯁꯦ ꯐꯪꯂꯦ." ꯃꯇꯝꯁꯤꯃꯛꯇꯗ ꯑꯩꯍꯥꯛ ꯀꯤꯔꯝꯕ ꯍꯪꯒꯣꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ, "ꯀꯔꯝꯕ ꯇꯥꯟꯖꯥ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ?" "ꯍꯣꯏ, ꯄꯨꯝꯅꯃꯛ ꯍꯥꯏꯒꯦ, ꯄꯨꯝꯅꯃꯛ ꯈꯪꯍꯟꯒꯦ꯫ ꯑꯗꯣ ꯅꯌꯨꯝꯗ ꯂꯥꯛꯄꯅꯦ, ꯐꯝꯁꯦ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗ ꯎꯟꯃꯥꯏꯃꯨꯛ ꯆꯤꯛꯈꯤ꯫ ꯈꯟꯈꯤ, ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯥ? ꯃꯤꯅ ꯇꯥꯔꯒ ꯃꯁꯤꯕꯨ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯊꯥꯖꯕꯗꯤ ꯂꯥꯏꯗꯅ ꯁꯣꯏꯗꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕ ꯅꯣꯛꯅꯤꯡꯗꯕ, ꯊꯥꯖꯕ ꯊꯥꯖꯗꯕꯗꯤ ꯇꯔꯥꯏ ꯊꯣꯛꯈ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯊꯣꯛꯂꯤ꯫ ꯃꯁꯤꯃꯗꯤ ꯇꯁꯦꯡꯅ ꯃꯤꯅꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯚꯨꯠ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤ ꯁꯗꯥꯔꯣꯝꯒꯤ ꯃꯤꯒꯨꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯋꯥ ꯉꯥꯡꯅꯕ, ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯌꯥꯕ ꯌꯥꯗꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯋꯥ ꯉꯥꯡꯂꯤ, ꯑꯗꯨꯒ ꯑꯩꯅ ꯇꯥꯔꯤ꯫ ꯍꯣꯏ, ꯑꯃꯔꯣꯝꯗꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯆꯨꯝꯐꯝ ꯊꯣꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ, ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯚꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯋꯥ ꯉꯥꯡꯗ꯭ꯔꯕ, ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯒꯦ? ꯑꯁꯤ ꯈꯟꯗꯨꯅ ꯑꯩꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯌꯦꯠ ꯑꯣꯏꯅꯅ ꯃꯅꯥꯛꯇ ꯐꯝꯊꯈꯤ꯫ ꯐꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯝꯅ ꯆꯅꯤꯡ ꯇꯥꯅ ꯐꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯍꯨꯜ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯒ ꯐꯝꯂꯤꯕꯅꯤ꯫ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯀꯤꯔꯨꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛ ꯀꯤꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯆꯩ ꯄꯥꯏꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯐꯝꯕ ꯑꯉꯥꯡꯒꯨꯝꯕ ꯖꯥꯠꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯅ ꯄꯨꯟꯁꯤꯠ ꯆꯤꯛꯈꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯩꯅꯗꯅ ꯂꯩꯔꯤꯉꯩ ꯑꯆꯤꯛꯄ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯩꯅꯈꯤꯗꯦ꯫ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯑꯁꯨꯃꯥꯏꯅꯁꯨ ꯑꯩꯅꯁꯨ ꯅꯐꯝꯗ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯤꯈꯤ, ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯊꯤꯍꯜꯂꯤ꯫ ꯃꯃꯥꯡꯒꯤ ꯅꯨꯡꯁꯤꯕꯗꯁꯨ ꯅꯁꯥꯅ ꯍꯦꯜꯂꯤ ꯈꯟꯖꯈꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯦꯟꯕꯗꯤ ꯅꯠꯇꯦ." ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯊꯤꯛ ꯊꯤꯛ ꯅꯣꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯛꯅ ꯍꯥꯏꯈꯤ, "ꯅꯪꯅ ꯊꯤꯈꯤ, ꯉꯁꯤꯁꯨ ꯊꯤꯔꯤ꯫ ꯅꯨꯡꯁꯤꯕꯗꯁꯨ ꯍꯦꯜꯂꯤ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯀꯥꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯅꯠꯇꯦ꯫ ꯀꯔꯝꯕ ꯀꯥꯟꯗꯕꯨ ꯅꯪꯒꯩꯒ ꯎꯅꯈ꯭ꯔꯕꯒꯦ? ꯀꯔꯝꯕ ꯀꯥꯟꯗꯕꯨ ꯅꯪꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯒꯦ?" ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫
aduga aingonda munna yenglaga hairei. Nangbu nusimambadagi nangna haiba khudima aina loina yakhibani. Aduga ngasina nangna aingonda karimnana noaba. Aihak noktre nopagi mahuta maithong langsingkhre. Nupiduda lesilaga aina haikhi. Ai bab tadre nangna haininglibasi karino. Praman oina hairakano. Asing-asingbaduda hayo. Aihak taibang mine. Taibang mi amana khampham thokpaduda hayo. Nangi na o nangi wahaisingduda karigumba hongamdaba khara lei haba ai khangi. Hoi lei. Masi aina soidana ningsinghangani. Ngasidagi chahi 19 gi mamangda nang kari orambage habadu khudimak loina uhangani. Kadai nangi na khuto pirao. Asi haiduna nupi adugi khut yetna aigi khut oi adubu parami. Nupi adugi mon laba khutuna hek parakpodagi aigi sangsar aigi taibang pan khudimak mathak makha onba horotle. Ngasidagi chahi 19 gi mamangda aina oikiba khudimak amata chithadana ningsinglakle amata chithadana urakle. Mama mapopu ningsingba mama mapopu uba habasi ngasi aina oikhi. Ngasidagi chahi 19 gi mamang aigina mama mapokki warini. Hauji ahak chahi 19 sure. Chahi ama phangningsit imagi garbada lei. Ngasi hek urapa matamda ngasi hek ningsinglapa matamda ahak yamna nokningki yamna su nungaikhi. Phare mama mapokki waridu hauji lijaraklage. Thabatomigi mamanabi mata sanabi kom jati ama lei. Mamingna Yangnu kawi khalokdagi ni. Thabatombi Yangnu aduki matik luna tinai aduki matik nusinai. Kayamuk nusinabagi hababu amana amagi yumda kuina lekchaduna lekthoi. Masida mama apa oibasingnasu nungaijai. Thoina nungsa thinarude. Numitu ahingi mamaini nongangadaba pung 2 mo watli. Thabatombi khonjen thokna ngamgani hairaga mikap khangtok tholami. Mana dumna larapadu tabada nakanda tumliba Yangnuna hairei. Kaidori ita adukana lauridi. Khangdi ita chap manaba mang amada yamna toina mangduna leire. Numit khudingi mangdrabasu yamna toina di mangi. Masigi mangsi aina lesabi mapung phagalakpa chahi 10 hek surakpadagi manglaklabani. Hausi isagi chahi 9 sure. Chahi 4 sigi manungda kayara hana masigi mangsi mangduna lakli. Aduga ita mangwarabasu masigi mangse mangbuda yamna nungai aduga yamna suwai. Maduda Yangnuna ngakna hairei. Kari watane ge adudi wasu waba nungsu nungai ba. Khangdi ita kari hagedabano. Amanba phura ama mafam amada yamna toina ui. Kadai leba phurano mafamna kadai no haiba ai karimta khangde. Adubu mangdadi yamna toina ui. Mafamdada ma ai toina unai toina wari sanai. Sanage sanaraga arobada nang aigidamakta siba ngamgadra hekta hairei. Maduda aina hoi ngamgani hairaga hekta mikap thoi. Masibu kari mangno khangde. Taibangda magi masakto amukta ukhibasu nate. Leibu leibra leibu leitabra haibatusu khangde. Asumna toina mangda ubasida haujikti taibangda magi masakto yamna yengninge yamna uninge. Ahing nungthin animakta mahabuta khanduna lei mahabuta nisinduna ta lei. Masina so engonda toina mangrem hagemnarabra haibusu khangde. Maduda Yangnuna harapsingnana hairei. Mado afaba mangnate ita. Nakhoigi ahaiba mahaiba matanaraga lai khurum thoo. Ahal lamasingna hainaba ngangnaba ama lei. Adumaina mafam marang khangdaba mangtoina manglabadi afaba oide. Mama mapokki wari pusilai hai. Thawaina koipai pairaga tanza yenglibani haine. Maduda Thabatomina kina. Yare to hingsabi. Adumaina ga haijilakanu. Nangna adumaina harapasida tu sungba yauna jinglaba phawi. Yangno mata Thabatombigi nungaitaba matawdu uraga themjimba wahaina amo hairei. He yam hejina di khangano. Ahalamasingna boy hainabadagi aina sumna sum haibani.
ꯑꯐꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏ꯫ ꯃꯃꯥ ꯃꯄꯣꯛꯇ ꯐꯨꯝꯖꯤꯜꯂꯒ ꯊꯝꯂꯝꯕ ꯂꯟꯗꯣ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗꯦ꯫ ꯐꯨꯝꯂꯝꯂꯤꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯐꯪꯉꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯐꯕ ꯃꯪ ꯑꯣꯏꯔꯝꯃꯕꯁꯨ꯫ ꯌꯥꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯌꯨꯝꯗ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯇꯥ ꯌꯥꯡꯅꯨꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛꯇꯪ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯗꯨꯗ ꯕꯕꯥꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯆꯠꯂꯨ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯝꯃꯒꯅꯤ꯫ ꯈꯥꯂꯣꯛꯇꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯇꯤꯟꯐꯥ ꯏꯔꯣꯏꯗ ꯆꯤꯡꯌꯥ ꯄꯛꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯂꯤꯕ ꯁꯟ ꯒꯥꯔꯤꯒꯤ ꯂꯝꯕꯤꯗꯨꯗ ꯊꯕꯥꯇꯣꯝꯕꯤ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡꯒꯤ ꯆꯤꯡꯃꯩ ꯌꯧꯔꯛꯄꯗ ꯎꯌꯨ ꯉꯥꯛꯇ ꯍꯧꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯇꯝꯄꯥꯛ ꯃꯆꯥꯗꯨ ꯌꯧꯔꯦ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯦꯞꯈ꯭ꯔꯒ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯃꯥꯏꯗ ꯗꯪ ꯂꯥꯎꯅ ꯐꯨꯔꯛꯏ꯫ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯕꯥꯁꯤꯒꯤ ꯁꯨꯔꯗꯣ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯅ ꯇꯥꯈ꯭ꯔꯕꯒꯨꯝꯁꯨ ꯇꯧꯏ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯇꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯕꯥꯁꯤꯒꯤ ꯁꯨꯔꯁꯤ ꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯥꯔꯛꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯈꯜꯂꯛꯏ, ꯃꯁꯤꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔꯁꯤ ꯑꯩꯅ ꯑꯃꯨꯛꯇ ꯇꯥꯔꯛꯇ꯭ꯔꯒ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯈꯤꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯍꯥꯛ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥ ꯇꯥꯈ꯭ꯔꯦ, ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯊꯃꯣꯏꯗ ꯃꯊꯨꯡ ꯃꯔꯥꯡꯗꯤ ꯄꯣꯛꯈꯤꯗꯦ꯫ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯈꯛ ꯑꯣꯏꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ, ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯊꯃꯣꯏꯕꯨ ꯅꯨꯡꯉꯣꯟꯅꯅ ꯈꯣꯡꯂꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯊꯕꯥꯇꯣꯝꯕꯤ ꯇꯞꯊꯕ ꯉꯝꯈꯤꯗꯦ꯫ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯎꯌꯨꯡ ꯄꯥꯝꯕꯤ ꯉꯥꯛꯇ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯜꯂꯕ ꯐꯨꯔꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯐꯨꯔꯥꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯃꯔꯝꯗꯤ ꯐꯨꯔꯥꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯣꯏꯅ ꯎꯈꯤꯕ ꯐꯨꯔꯥꯗꯨꯅꯤ꯫ ꯑꯗꯨꯒ ꯕꯥꯁꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯁꯣꯝ ꯊꯪꯕ ꯃꯔꯨꯝꯗꯒꯤ ꯈꯣꯡꯂꯛꯄꯗꯧꯅ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯍꯔꯥꯎꯕ ꯇꯨꯖꯨꯡꯕ ꯑꯅꯤꯅ ꯄꯨꯜꯂꯝꯃꯤ꯫ ꯍꯔꯥꯎꯏ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯇꯥꯏꯕꯪꯗ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯇꯨꯖꯨꯡꯏ ꯍꯥꯏꯕꯅ ꯃꯐꯝꯗꯨ ꯂꯝꯍꯥꯡꯅꯤ, ꯃꯤ ꯆꯤꯛꯄ ꯑꯁꯨꯛꯄ ꯎꯌꯨꯡ ꯄꯥꯝꯕꯤꯒꯤ ꯕꯣꯟꯅꯤ꯫ ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯀꯔꯤꯝꯇ ꯇꯥꯕ ꯐꯪꯗꯦ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯃꯒꯤ ꯂꯝꯗ ꯉꯥꯏꯔꯛꯂꯦ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯀꯔꯤꯒꯤ ꯐꯥꯎꯔꯣꯏꯗꯒꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯅꯨꯄꯤꯅꯤ, ꯅꯧꯔꯤꯕꯤ ꯃꯊꯣꯛ ꯀꯥꯔꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯐꯅ ꯀꯤꯒꯟꯗꯕꯤ ꯑꯣꯏꯗꯨꯅꯁꯨ ꯂꯩꯔꯤꯕ ꯃꯐꯝ ꯃꯇꯝꯗꯨꯗ ꯀꯤꯔꯣꯏ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯪꯁꯤꯟꯒꯗ꯭ꯔꯥ ꯆꯪꯁꯤꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯟꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯥꯗ ꯑꯃꯗꯤ ꯃꯃꯥꯏꯗ ꯍꯨꯃꯥꯡꯒꯤ ꯏꯔꯤꯛ ꯀꯥꯔꯛꯏ, ꯊꯃꯣꯏꯗ ꯃꯤꯍꯨꯜ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯏ꯫ ꯑꯅꯛꯄ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯈꯟꯈꯤ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯕꯨ ꯃꯃꯤꯠꯅ ꯎꯕ ꯐꯪꯂꯕꯗꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯤꯡꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ, ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯀꯅꯥꯁꯨ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯕꯒꯤ ꯇꯨꯡꯗ ꯊꯕꯥꯇꯣꯝꯕꯤ ꯃꯈꯣꯡꯗꯨ ꯐꯨꯔꯥꯔꯣꯝꯗ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯤꯕꯒ ꯑꯄꯥꯝꯕꯒ ꯑꯄꯥꯝꯕꯅ ꯍꯦꯟꯅ ꯄꯥꯡꯒꯟ ꯀꯟꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯁꯣꯠ ꯄ꯭ꯔꯦꯛ ꯂꯥꯎꯍꯟꯗꯅ, ꯅꯥꯁꯣꯟ ꯈꯖꯤꯛ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯐꯨꯔꯥ ꯑꯗꯨ ꯌꯧꯅꯕ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯆꯨꯝꯅ ꯇꯥꯕ ꯅꯠꯇꯦ, ꯍꯦꯛ ꯐꯨꯔꯥꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯈꯣꯡꯉꯛꯄꯗꯧꯅ ꯇꯥꯕꯅꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯇꯞꯊꯈꯤꯗꯦ꯫ ꯐꯨꯔꯥꯗꯨꯒꯤ ꯃꯇꯥꯏꯗ ꯂꯦꯞꯂꯒ ꯌꯥꯝꯅ ꯂꯣꯟꯅ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯗꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯉꯛꯈꯤ, ꯍꯔꯥꯎꯕꯅꯁꯨ ꯂꯨꯇꯣꯟ ꯁꯥꯈꯤ꯫ ꯆꯤꯡꯅꯔꯝꯕ ꯀꯤꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞꯇꯨꯗ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯊꯣꯛꯆꯈ꯭ꯔꯦ꯫ ꯍꯤꯛꯊꯔꯝꯕ ꯁꯨꯛꯊꯔꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯍꯔꯥꯎꯔꯣꯏ, ꯀꯔꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯏꯕ
ꯅꯤꯡꯊꯤꯔꯕ ꯕꯥꯁꯤ ꯈꯣꯡꯕꯗꯨꯒꯤ ꯁꯛꯇꯝ ꯎꯔꯕꯗꯕꯣ ꯄꯥꯈꯪꯗꯨꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯈ꯭ꯔꯕ ꯄꯥꯈꯪꯗꯨꯃꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯝꯕꯤ ꯚꯥꯞ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯅꯥꯛꯇ ꯂꯩꯔꯤꯕ ꯐꯨꯔꯥ, ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯐꯝꯂꯤꯕ ꯃꯍꯥꯛ, ꯈꯨꯗꯤꯡꯃꯛ ꯃꯪꯗ ꯎꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯈꯟꯖꯈꯤ ꯃꯪꯂꯥꯟꯅ ꯃꯪꯂꯥꯟ ꯑꯣꯏꯅ ꯇꯣꯛꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯕꯨ ꯃꯪꯂꯥꯟꯅ ꯇꯥꯏꯕꯪ ꯑꯣꯜꯂꯕꯀꯣ, ꯃꯪꯂꯥꯟꯗ ꯈꯨꯟꯕ ꯃꯅꯤ ꯇꯥꯏꯕꯪꯗ ꯐꯪꯂꯕ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯝꯕꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯆꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯕꯥꯁꯤ ꯈꯣꯡꯕ ꯂꯦꯞꯂꯒ ꯊꯕꯥꯇꯣꯝꯕꯤꯗ ꯌꯦꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗꯅ ꯅꯣꯛꯐꯦꯠ ꯑꯃ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯕꯥꯁꯤꯗꯨ ꯈꯣꯡꯂꯛꯏ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯅꯅ ꯐꯝꯂꯒ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯈꯟꯖꯈꯤ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯡꯈꯣꯂꯥ ꯎꯇꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯄꯥꯡꯈꯣꯂꯥ ꯎꯇꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯇꯥꯃꯨꯕꯤꯁꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫